ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯈꯣꯏꯗꯣꯋꯥ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯗꯨ ꯃꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯃꯊꯪ ꯄꯨꯝꯅꯃꯛ ꯁꯦꯝ ꯁꯥꯔꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯩꯕ ꯃꯉꯣꯟꯗ ꯍꯦꯛ ꯌꯦꯡꯁꯤꯟꯕ, ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯗꯨꯗ ꯍꯦꯛ ꯆꯩꯕ ꯅꯤꯄꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯅꯤꯄꯥ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯝꯅꯃꯛ ꯁꯦꯝꯕ ꯁꯥꯕ ꯂꯣꯏꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯕꯗ ꯃꯄꯥꯟꯗ ꯄꯔꯞ ꯊꯣꯔꯛꯂꯤ꯫ ꯃꯄꯥꯟ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛꯅ ꯃꯈꯥ ꯃꯥꯏꯀꯩ ꯑꯣꯟꯗꯨꯅ ꯃꯨꯔꯨꯝ ꯂꯩꯋꯥ ꯈꯔ ꯁꯣꯜꯂꯤ, ꯑꯗꯨꯒ ꯀꯨ ꯍꯥꯏꯗꯨꯅꯁꯨ ꯀꯧꯔꯤ꯫ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯒꯤ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯍꯨꯝ ꯑꯃꯕꯨ ꯐꯪꯉꯛꯂꯤ꯫ ꯁꯥꯍꯨꯝ ꯑꯗꯨ ꯐꯪꯂꯕꯗ ꯑꯕꯤꯛꯁꯅꯥꯅ ꯂꯥꯛꯇꯤ ꯂꯥꯛꯂꯦꯗꯅ, ꯍꯥꯏ ꯂꯥꯎ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯎ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯥꯍꯨꯝ ꯑꯃ ꯐꯪꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯃꯁꯛꯇꯤ ꯎꯗꯕꯤꯗ ꯂꯥꯎ ꯍꯥꯏꯗꯨꯅ ꯆꯤꯡꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯊꯣꯔꯛꯂꯕ ꯃꯇꯨꯡꯗ ꯑꯕꯤꯛꯁꯅꯥꯅ ꯃꯍꯥꯛꯅ ꯌꯦꯡꯊꯤꯔꯤꯕ, ꯃꯍꯥꯛꯅ ꯂꯥꯏ ꯊꯥꯖꯟꯅꯅꯤꯡꯉꯤꯕ, ꯂꯥꯛꯅꯅꯤꯡꯉꯤꯕ ꯅꯤꯄꯥ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯅꯪꯅ ꯉꯝꯖꯕꯤ ꯊꯥꯛꯇ ꯀꯤꯍꯟ ꯈꯪꯍꯟꯗꯨꯅ ꯑꯩꯒꯤ ꯊꯕꯛꯇ ꯑꯌꯦꯠ ꯑꯄꯟ ꯄꯤꯔꯛꯇꯅꯕ ꯇꯧꯔꯨꯔꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯇꯧꯔꯛꯂꯤ꯫ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯒꯤ ꯌꯥꯊꯪ ꯑꯗꯨ ꯐꯪꯂꯕꯗ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯀꯧꯔꯨꯔꯤꯕ ꯁꯥꯍꯨꯝ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯉꯣꯟꯗ ꯌꯦꯡꯁꯤꯟꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯕꯤꯛꯁꯅꯥꯅ ꯅꯨꯡꯉꯥꯏꯔꯅꯤꯗꯅ ꯅꯪ, ꯑꯩꯉꯣꯟꯗ ꯃꯥꯅ ꯉꯍꯥꯟ ꯍꯥꯏꯕꯗꯨꯕꯨ ꯀꯔꯤ, ꯑꯣꯖꯥ ꯃꯥꯏꯕꯁꯤꯗꯤ ꯂꯥꯏ ꯇꯤꯟꯒ ꯑꯃꯠꯇ ꯁꯥꯟꯅꯗ꯭ꯔꯕꯨ ꯀꯥꯏꯗꯅ, ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯕꯗꯨꯕꯨ ꯃꯥꯏꯕ ꯍꯥꯏꯕꯁꯤꯗꯤ ꯃꯤꯒꯤ ꯏꯃꯨꯡꯗ ꯂꯥꯏ ꯇꯤꯟ ꯄꯨꯠ ꯄ꯭ꯔꯦꯠ ꯊꯥꯖꯤꯜꯂꯒ ꯃꯣꯏꯅ ꯑꯃꯨꯛ ꯇꯥꯟꯊꯣꯛꯄ ꯁꯥꯔꯒ ꯄꯩꯁꯥ ꯂꯧꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯌꯥ ꯍꯟꯊꯅ ꯉꯥꯡꯉꯤꯕ, ꯑꯗꯨꯒ ꯃꯥꯅ ꯐꯥꯒꯤ ꯇꯧꯕꯅꯤ ꯀꯥꯏꯗꯅ꯫ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯐꯥꯒꯤ ꯑꯣꯏꯅ ꯂꯥꯏ ꯇꯤꯟ ꯈꯔ ꯊꯥꯖꯤꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯤꯍꯟꯒꯦ, ꯅꯨꯡꯉꯥꯏꯔꯅꯤ꯫ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯕꯤꯛꯁꯅꯥ ꯁꯣꯔꯣꯛ ꯃꯇꯥꯏ ꯑꯗꯨꯗ ꯐꯝꯂꯒ ꯃꯍꯥꯛꯅ ꯍꯧꯖꯤꯛ ꯊꯥꯈ꯭ꯔꯤꯕ ꯁꯥꯍꯨꯝ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗꯣ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯃꯦꯔꯥꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯇꯣꯏꯂꯦꯠ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯆꯪꯕꯒꯤ ꯒ꯭ꯔꯣꯡꯒ꯭ꯔꯥꯡ ꯂꯥꯎꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ꯫ ꯑꯗꯨꯝꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯒ ꯃꯦꯔꯥ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯒ꯭ꯔꯣꯡꯒ꯭ꯔꯥꯡ ꯂꯥꯎꯈꯤꯕꯗꯨꯕꯨ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯑꯃꯨꯛꯀꯁꯨ ꯀꯦ ꯂꯥꯎꯅ ꯍꯥꯡꯗꯣꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯊꯣꯡ ꯍꯥꯡꯗꯣꯛꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯦꯔꯥꯗꯣ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯀꯔꯤꯅꯣꯅꯦꯍꯦ, ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯑꯁꯤꯗ ꯇꯣꯏꯂꯦꯠꯀꯤ ꯊꯣꯡ ꯑꯁꯤꯕꯨ ꯀꯅꯥꯅ ꯍꯥꯡꯂꯤꯕꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯗꯨꯒꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ꯫ ꯑꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯦ ꯍꯥꯡꯇꯣꯔꯛꯄ ꯑꯗꯨꯗ ꯃꯦꯔꯥ, ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯅꯣꯡ ꯅꯨꯡꯁꯤꯠ ꯇꯧꯕꯗꯒꯤ, ꯅꯨꯡꯁꯤꯠ ꯀꯟꯅ ꯁꯤꯠꯄꯗꯒꯤ ꯊꯣꯡ ꯑꯁꯤꯅ ꯂꯦꯡꯕꯅꯤ ꯍꯥꯏꯔꯒꯁꯨ ꯍꯧꯖꯤꯛ ꯅꯨꯡꯁꯤꯠ ꯅꯨꯡꯁꯥ ꯆꯞ ꯂꯦꯞꯂꯤꯕꯅꯤ꯫ ꯀꯅꯥꯅꯣ ꯑꯃꯗꯤ ꯇꯣꯏꯂꯦꯠ ꯑꯁꯤꯗ ꯂꯩꯔꯦ, ꯃꯤ ꯑꯣꯏꯔꯤꯕ꯭ꯔꯥ ꯂꯥꯏ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯌꯦꯅꯈꯥ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯏꯁꯩ ꯉꯪꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯅꯥꯒꯅꯣꯃ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯈꯪꯗꯦ, ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯉꯔꯪ ꯉꯪꯗꯨꯅ ꯆꯠꯈ꯭ꯔꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯍꯟꯇꯃꯨꯛꯇꯤ ꯃꯦꯔꯥꯗꯣ ꯃꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤ, ꯃꯄꯥꯟ ꯊꯣꯛꯂꯒ ꯑꯃꯨꯛꯇ ꯌꯦꯡꯉꯨꯈꯤꯒꯦ, ꯂꯥꯏ ꯇꯤꯟꯂꯥ ꯅꯠꯇ꯭ꯔꯒꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯇꯧꯕ ꯃꯈꯣꯏꯒꯤ ꯍꯨꯔꯥꯟꯕꯁꯤꯡꯅ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯁꯥꯔꯒ ꯃꯤ ꯊꯣꯛꯂꯛꯇꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯒ ꯄꯣꯠ ꯍꯨꯔꯥꯟꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯗ ꯄꯩꯗꯨꯅ ꯊꯝꯕ ꯁꯤꯡ ꯈꯔ ꯁꯠꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯤ꯫ ꯃꯗꯨꯗ ꯅꯠꯇꯅ ꯁꯪꯒꯣꯏ ꯑꯗꯨꯗꯒꯤ ꯃꯇꯥꯏ ꯈꯔ ꯑꯣꯏꯔꯞꯅ ꯊꯝꯃꯤꯕ ꯒꯥꯔꯤ ꯃꯆꯥ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯇꯝ ꯂꯥꯎꯅ ꯊꯥꯗꯔꯒ ꯖꯤꯔꯤ ꯏꯟꯈꯤꯕꯒꯤ ꯈꯣꯟꯖꯦꯜꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗꯗꯤ ꯁꯣꯝꯗ ꯃꯦꯔꯥꯅ ꯈꯜꯂꯤ, ꯇꯝꯅꯕ ꯁꯥꯔꯒ ꯂꯥꯏ ꯊꯣꯛꯄ ꯁꯥꯔꯒ
ꯌꯨꯝꯒꯤ ꯃꯤꯁꯤꯡꯁꯤ ꯃꯄꯥꯟ ꯊꯣꯛꯍꯟꯗ꯭ꯔꯒ ꯄꯣꯠ ꯍꯨꯔꯥꯟꯅꯕ ꯇꯧꯔꯤꯕ ꯃꯥꯜꯂꯦ ꯈꯜꯂꯗꯨꯅ ꯃꯦꯔꯥꯗꯣ ꯃꯈꯨꯠꯇ ꯆꯩꯇꯨꯞ ꯑꯃ ꯄꯥꯏ ꯃꯈꯨꯠꯇ ꯅꯥꯝꯃꯗ ꯃꯍꯥꯛꯅ ꯉꯥꯜꯂꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯃꯕꯨ ꯄꯥꯏ ꯃꯄꯥꯟꯗ ꯄꯔꯞ ꯆꯦꯟꯊꯣꯔꯛꯂꯤ ꯑꯁꯣꯝꯗ ꯃꯦꯔꯥꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯄꯗꯗꯤ ꯃꯄꯥꯟ ꯑꯗꯨꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯇꯧꯔꯝꯗꯦ ꯍꯧꯖꯤꯛꯇ ꯎꯀ꯭ꯔꯣꯡ ꯋꯥꯀ꯭ꯔꯣꯡ ꯃꯌꯥꯝ ꯑꯃ ꯗꯥꯔꯤꯗꯒꯤ ꯊꯥꯗꯕꯒꯤ ꯃꯑꯣꯡꯗ ꯒ꯭ꯔꯣꯒ꯭ꯔꯥꯛ ꯂꯥꯎꯅ ꯇꯥꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯍꯧꯔꯤꯕꯅꯤ ꯃꯗꯨ ꯅꯠꯇꯅ ꯑꯇꯣꯞꯄ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯍꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯀꯔꯤ ꯑꯃꯠꯇ ꯆꯦꯛꯃꯣꯛ ꯂꯥꯎꯔꯝꯗ꯭ꯔꯤ ꯇꯧꯔꯤꯕ ꯑꯁꯤꯗ ꯃꯦꯔꯥ ꯄꯨꯡꯉꯛ ꯉꯛꯂꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯊꯣꯛꯂꯤꯕ ꯑꯁꯤꯕꯨ ꯀꯅꯥꯅꯣꯅꯦ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯛꯂꯤꯕꯁꯤꯕꯨ ꯅꯠꯇ꯭ꯔꯒꯅ ꯍꯨꯔꯥꯟꯕꯁꯤꯡꯗꯨ ꯑꯩ ꯂꯥꯛꯄꯒꯤ ꯈꯣꯟꯖꯦꯜ ꯊꯣꯡ ꯍꯥꯡꯈꯤꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯂꯣꯏꯅꯃꯛ ꯆꯦꯟꯅꯈ꯭ꯔꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯌꯥꯝꯅ ꯊꯨꯃꯜꯂꯤ ꯑꯗꯨꯅ ꯅꯥꯀꯟ ꯁ꯭ꯋꯥꯏꯗꯒꯤ ꯂꯨꯝꯂꯒ ꯂꯩꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯦꯔꯥꯅ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯇꯣꯔꯆ ꯂꯥꯏꯠ ꯑꯗꯨꯅ ꯑꯃꯝꯕ ꯃꯔꯛ ꯈꯟꯗꯨꯅ ꯀꯥꯞꯂꯛꯂꯤ ꯑꯁꯨꯝꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯪꯇꯞ ꯃꯆꯥ ꯑꯗꯨꯒꯤ ꯑꯀꯣꯏꯕꯗ ꯑꯁꯨꯝ ꯇꯣꯔꯆ ꯂꯥꯏꯠꯇꯨ ꯀꯥꯞꯇꯨꯅ ꯀꯅꯥ ꯂꯨꯝꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯂꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛꯂꯣꯝꯗꯒꯤ ꯃꯦꯔꯥ ꯍꯩ ꯃꯦꯔꯥ ꯑꯁꯨꯝꯅ ꯀꯧꯔꯛꯄꯗꯨꯗ ꯃꯦꯔꯥꯅ ꯀꯩꯅꯣ ꯑꯁꯨꯝꯅ ꯈꯜꯂꯒ ꯃꯍꯥꯛꯅ ꯌꯦꯡꯈꯠꯂꯨꯕꯗꯗꯤ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯔ ꯁꯥꯔ ꯂꯥꯏꯔ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯅ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯃꯤꯠ ꯑꯗꯨꯅ ꯏꯀꯨꯠ ꯀꯨꯠꯂꯒ ꯉꯪꯁꯪ ꯉꯪꯅ ꯄꯥꯡꯂꯒ ꯃꯁꯝ ꯃꯅꯥ ꯏꯐꯟ ꯐꯟ ꯃꯌꯥ ꯂꯥꯎꯅ ꯀꯥꯊꯣꯛꯂꯒ ꯃꯦꯔꯥꯗ ꯌꯦꯡꯂꯒ ꯂꯩꯔꯝꯂꯦ ꯃꯗꯨ ꯎꯔꯨꯕꯗ ꯃꯦꯔꯥꯗꯤ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯕꯨꯠ ꯊꯣꯛꯂꯦ ꯍꯥꯏꯗꯨꯅ ꯂꯥꯎꯔꯝꯂꯒ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯊꯨꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯍꯦꯛ ꯆꯦꯟꯁꯤꯟꯈꯤꯕꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯥꯎꯅ ꯊꯤꯡꯖꯤꯟꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯇꯥꯅꯅꯕ ꯍꯥꯏ ꯇꯥꯔꯤꯕ꯭ꯔꯥ ꯅꯪꯕꯣ ꯊꯣꯡꯁꯦ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤ ꯑꯗꯨꯕꯨ ꯃꯦꯔꯥꯅ ꯑꯗꯨ ꯀꯟꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯂꯤꯕꯗꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯀꯔꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯃꯦꯔꯥꯅ ꯅꯪ ꯑꯩꯅ ꯑꯔꯥꯏ ꯑꯈꯪꯅꯗꯨꯅ ꯁꯤꯔꯒ ꯅꯪ ꯄꯦꯜꯂꯣ ꯍꯥꯏꯗꯨꯅꯁꯨ ꯀꯟꯅ ꯂꯥꯎꯔꯤ ꯎꯄꯥꯏ ꯂꯩꯁꯤꯜꯂꯛꯇ꯭ꯔꯕꯗ ꯃꯦꯔꯥ ꯃꯍꯥꯛꯅ ꯅꯥꯀꯟꯗ ꯂꯩꯕ ꯀꯔꯤꯅꯣ ꯎꯇꯨꯞ ꯋꯥꯇꯨꯞ ꯅꯨꯡꯅꯆꯤꯡꯕ ꯈꯔ ꯂꯧꯈꯠꯂꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎ ꯑꯗꯣ ꯊꯨꯒꯥꯏꯔꯒ ꯁꯣꯝꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤꯕꯨ ꯀꯟꯅ ꯍꯧꯗꯣꯛꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯝꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯒꯨꯝ ꯁꯨꯡꯍꯧ ꯍꯧꯒꯠꯂꯛꯇ꯭ꯔꯦ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯦꯔꯥ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯈꯤꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯂꯗꯨꯅ ꯃꯍꯥꯛ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯊꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯍꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯒꯤ ꯑꯀꯣꯏꯕꯗ ꯃꯨꯁꯤꯟ ꯃꯨꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯎꯔꯨ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯗꯣ ꯃꯃꯤꯠ ꯀꯟꯅ ꯎꯏꯁꯤꯜꯂꯒ ꯅꯈꯣꯏ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯄꯥꯝꯕꯅꯣ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯀꯅꯥꯗ ꯀꯔꯤ ꯂꯥꯟꯈ꯭ꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯍꯪꯂꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯅꯍꯥꯛꯀꯤ ꯅꯔꯥꯜ ꯀꯔꯤꯁꯨ ꯂꯩꯇꯦ ꯅꯍꯥꯛꯀꯤ ꯅꯔꯥꯜ ꯍꯥꯏꯕꯕꯨ ꯃꯤꯉꯣꯟꯗ ꯀꯔꯦꯝꯅꯔꯨꯕ ꯑꯗꯨ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯦꯔꯥꯒꯤ ꯃꯅꯥꯛꯇ ꯄꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯣ パイꯗꯨꯅ ꯁꯣꯔꯣ ꯂꯥꯛꯇꯨꯅ ꯀꯣꯟꯊꯣꯡꯂꯣꯝꯗ ꯆꯤꯡꯊꯣꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯈꯜꯂꯤ ꯀꯣꯟꯊꯣꯡ ꯑꯁꯤꯗꯒꯤꯕꯨ ꯍꯦꯛ ꯊꯣꯛꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯅꯕ ꯍꯣꯠꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯗꯣ ꯃꯍꯥꯛꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯕꯁꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤꯕꯅꯤꯅ ꯃꯍꯥꯛ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯂꯩꯔꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯒꯤ ꯃꯅꯪꯒꯟꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯀꯣꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯦꯔꯥꯅ ꯈꯪꯂꯦ ꯍꯧꯖꯤꯛ ꯃꯍꯥꯛꯅ ꯎꯈꯤꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯃꯇꯨꯡꯗ ꯁꯠ ꯂꯩꯊꯣꯛꯂꯨꯕꯗꯗꯤ ꯃꯦꯔꯥꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯨꯁꯤꯟ ꯃꯨꯅ ꯂꯦꯞꯂꯝꯕꯗꯒꯤ ꯃꯁꯥꯗꯣ ꯐ꯭ꯔꯪ ꯐꯟꯗꯣꯔꯛꯇꯨꯅ ꯃꯦꯔꯥꯗ ꯎꯞꯊꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥ ꯀꯟꯅ ꯂꯥꯎꯔꯒ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯁꯤꯡ ꯑꯗꯨ ꯇꯥꯅꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯆꯦꯟꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯗꯨꯒ ꯌꯨꯝꯊꯪꯅꯕꯗ ꯂꯩꯕ ꯏꯃꯨꯡꯁꯤꯡꯗ ꯃꯍꯥꯛꯅ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯤ ꯊꯣꯡ ꯑꯇ ꯍꯥꯡꯉꯣ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯎꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯆꯣꯛꯊꯔꯛꯂꯤ ꯏꯄꯠ ꯄꯠꯊꯔꯛꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯁꯥꯗꯣ ꯖꯤꯡ ꯂꯥꯎꯔꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯈꯪꯉꯤ ꯑꯩ ꯉꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯀꯅꯥꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯑꯩꯒꯤ ꯀꯔꯤ ꯏꯔꯥꯜ ꯂꯩꯕꯅ ꯑꯁꯤꯒꯨꯝꯂꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯟꯅ ꯍꯪꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯀꯨꯏꯟ ꯏꯟꯅꯗꯨꯅ ꯂꯩꯔꯤꯕ ꯁꯥꯍꯨꯝ ꯑꯗꯨꯅ
ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛꯇ ꯃꯤꯕꯨ ꯀꯔꯦꯝꯅꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯃꯦꯔꯥꯅ ꯑꯩꯅ ꯀꯅꯥꯗ ꯀꯔꯦꯝꯅꯈꯤꯕꯅꯣ ꯑꯩ ꯇꯁꯦꯡꯅ ꯀꯥꯎꯔꯦ꯫ ꯑꯗꯣ ꯑꯩꯅ ꯀꯔꯦꯝꯅꯈꯤꯕꯗꯣ ꯑꯩ ꯂꯥꯜꯂꯣ ꯍꯥꯏꯌꯨ ꯍꯥꯏꯔꯕꯁꯨ ꯍꯥꯏꯖꯔꯒꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯊꯥꯗꯣꯛꯄꯤꯌꯨ꯫ ꯃꯦꯔꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯂꯁꯤ꯫ ꯅꯍꯥꯛꯅ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯦꯔꯥꯅ ꯑꯣ ꯃꯥꯒꯤ ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥ ꯍꯥꯏꯕ ꯌꯥꯝ ꯐꯠꯇꯕ ꯃꯤꯔꯨꯈꯥꯛ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯔꯛꯂꯤꯕ ꯋꯥ ꯑꯣꯏꯔꯦ꯫ ꯐꯩ ꯈꯪꯒꯅꯤ ꯃꯥꯕꯨꯁꯨ ꯑꯩꯅ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯐꯩ ꯆꯠꯁꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯁꯤ ꯑꯩ ꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯂꯩ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯦꯔꯥꯗꯣ ꯑꯕꯤꯛꯁꯅꯥꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯏꯃꯨ ꯑꯗꯨꯒ ꯉꯥꯏꯔꯝꯗꯕꯤꯗ ꯒꯝ ꯒꯝ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤꯕꯁꯤ ꯑꯕꯤꯛꯁꯅꯥꯒꯤ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯑꯕꯤꯛꯁꯅꯥꯗꯣ ꯃꯈꯥꯖꯥꯏꯗ ꯑꯣꯟꯗꯨꯅ ꯈꯨꯄꯥꯛꯅ ꯊꯥꯔꯒ ꯇꯝꯊꯤꯅ ꯐꯨꯒꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯔꯥꯒꯤ ꯃꯇꯨꯡꯗ ꯀꯣꯏꯏꯟ ꯏꯟꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯦꯔꯥꯒꯤ ꯃꯅꯪꯒꯟ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯈꯤ꯫ ꯈꯨꯄꯥꯛꯅ ꯊꯥꯕꯒꯤ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯀꯟꯕꯒꯤ ꯍꯥꯏꯕꯗ ꯃꯅꯪꯒꯟꯒꯤ ꯎꯟꯖꯥꯁꯤꯡꯗꯣ ꯃꯇꯠ ꯃꯇꯠ ꯇꯠꯇꯨꯅ ꯍꯥꯏꯕꯗꯤ ꯈꯨꯕꯥꯛꯀꯤ ꯃꯔꯝꯁꯤꯡ ꯑꯗꯣ ꯇꯠꯇꯨꯅ ꯏ ꯑꯣꯔꯣ ꯑꯣꯔꯣ ꯁꯤꯟꯊꯔꯤꯕꯅꯤ꯫ ꯆꯩꯅꯥꯈꯣꯜ ꯑꯗꯨꯅ ꯃꯦꯔꯥ ꯂꯩꯃꯥꯏꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯈꯥꯡꯂꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯦꯔꯥꯅ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯐꯨꯔꯤꯕꯁꯦ? ꯑꯃꯥꯏꯕ ꯑꯕꯤꯛꯁꯅꯥꯅ ꯐꯨ ꯍꯥꯏꯔꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯂꯥꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯍꯣꯏ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯕꯤꯛꯁꯅꯥꯗ ꯁꯣꯛꯍꯟꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛꯄꯨꯁꯨ ꯑꯩꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯥꯝꯅ ꯊꯤꯅ ꯑꯣꯠ ꯅꯩꯗꯨꯅ ꯂꯥꯛꯅꯒꯅꯤ꯫ ꯅꯍꯥꯛꯅ ꯍꯤꯡꯂꯤꯉꯩꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯂꯥꯛꯅꯕ ꯅꯠꯇꯕ ꯅꯍꯥꯛꯅ ꯊꯋꯥꯏ ꯑꯣꯏꯔꯛꯂꯕ ꯃꯇꯝ ꯐꯥꯎꯕꯗ ꯑꯩꯍꯥꯛꯅ ꯅꯪꯕꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯅꯒꯅꯤ꯫ ꯑꯗꯨꯅ ꯑꯕꯤꯛꯁꯅꯥꯗ ꯅꯍꯥꯛꯅ ꯀꯔꯤꯃꯠꯇ ꯇꯧꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯦꯔꯥꯅ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯌꯨꯝ ꯆꯪꯉꯒꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯑꯕꯤꯛꯁꯅꯥꯒꯤ ꯊꯥꯔꯛꯂꯤꯕ ꯂꯥꯏꯃꯨ ꯑꯗꯨꯅ ꯃꯦꯔꯥꯗ ꯐꯔꯦ ꯑꯗꯨꯗꯤ ꯅꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯣ ꯍꯥꯏꯗꯨꯅ ꯊꯣꯡ ꯑꯗꯣ ꯍꯥꯡꯇꯣꯛꯍꯜꯂꯤ꯫ ꯃꯦꯔꯥ ꯌꯥꯝꯅ ꯍꯔꯥꯎꯅ ꯏꯃꯨꯡꯂꯣꯝꯗ ꯆꯦꯟꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯈꯪꯍꯧꯗꯅ ꯃꯦꯔꯥꯒꯤ ꯃꯈꯣꯡ ꯑꯅꯤꯗꯨ ꯄꯥꯏꯗꯨꯅ ꯁꯣꯔ ꯁꯣꯔ ꯂꯥꯛꯇꯨꯅ ꯁ꯭ꯇꯦꯌꯔ ꯃꯌꯥꯝ ꯑꯗꯨꯗ ꯒꯗ꯭ꯔꯛ ꯒꯗ꯭ꯔꯛ ꯆꯤꯡꯊꯔꯛꯄꯗ ꯍꯧꯖꯤꯛꯇꯤ ꯃꯦꯔꯥ ꯌꯥꯃꯥꯡ ꯑꯅꯤꯁꯨ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯣꯛꯂꯤ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯤ꯫ ꯑꯗꯨꯒ ꯌꯥꯁꯤꯡ ꯑꯗꯨꯅ ꯆꯤꯈꯥꯏꯈꯤꯕꯒꯤ ꯁꯤꯛꯇꯠꯈꯤꯕꯒꯤ ꯌꯥꯔꯤ ꯌꯥꯈꯣꯡ ꯄꯨꯝꯅꯃꯛ ꯏꯅ ꯄꯨꯡꯌꯣꯝ ꯌꯣꯝꯂꯤ꯫ ꯃꯗꯨ ꯎꯕꯗ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯠ ꯍꯥꯡꯇꯣꯔꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯗꯣ ꯁꯠ ꯂꯥꯎꯅ ꯂꯩꯁꯤꯜꯂꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯃꯁꯤꯗꯒꯤ ꯃꯦꯔꯥꯅ ꯅꯪ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯕꯗꯨ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯂꯥꯎꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯆꯦꯟꯁꯤꯜꯂꯛꯄꯗ ꯃꯦꯔꯥꯗꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃꯗ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯒꯤ ꯌꯥꯝꯅ ꯁꯥꯊꯤꯅ ꯇꯨꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯈꯨꯔꯨ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯁꯇꯔ ꯆꯜꯂꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯃꯈꯨꯔꯨ ꯑꯗꯨꯅ ꯅꯝꯕꯗ ꯈꯨꯔꯨ ꯀꯥꯡ ꯀꯥꯏꯔꯕ ꯃꯥꯜꯂꯤ꯫ ꯃꯈꯣꯡꯗꯣ ꯁꯥꯊꯤꯅ ꯅꯥꯔꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯦꯔꯥ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯤ꯫ ꯃꯦꯔꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ? ꯑꯩꯅ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗ ꯅꯍꯥꯛ ꯂꯩꯔꯝꯗꯕꯗꯒꯤ ꯑꯩꯅ ꯅꯪꯕꯨ ꯊꯤꯕ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯀꯧꯔꯤꯕꯗꯨ ꯅꯪ ꯀꯔꯤꯃꯠꯇ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯩ ꯇꯁꯦꯡꯅ ꯀꯔꯤꯃꯠꯇ ꯍꯦꯛ ꯇꯥꯍꯧꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯔꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯅꯥꯈꯠꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯑꯣꯏꯅ ꯆꯠꯂꯁꯤ ꯃꯍꯥꯛꯀꯤ ꯃꯈꯨꯁꯦ ꯍꯧꯖꯤꯛ ꯀꯥꯏꯈ꯭ꯔ ꯃꯥꯜꯂꯦ ꯍꯥꯏꯕꯗꯒꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯦꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯒꯥꯔꯤ ꯑꯗꯣ ꯊꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗꯣ ꯍꯣꯁꯄꯤꯇꯥꯜ ꯌꯧꯔꯕꯗ ꯗꯣꯛꯇꯔꯅ ꯃꯦꯔꯥꯒꯤ ꯃꯈꯣꯡ ꯑꯗꯨꯕꯨ ꯑꯦꯛꯁ-ꯔꯦ ꯂꯧꯗꯨꯅ ꯌꯦꯡꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯒꯤ ꯃꯈꯣꯡꯒꯤ ꯈꯨꯔꯨꯒꯤ ꯀꯥꯡ ꯑꯗꯨ ꯀꯥꯏꯔꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯣꯄꯔꯦꯁꯟ ꯑꯃ ꯇꯧꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯈꯤ꯫ ꯏꯊꯥ ꯊꯥꯖꯗꯅ ꯂꯨꯁꯤꯜꯂꯛꯄꯗꯨꯗ ꯃꯦꯔꯥ ꯌꯥꯝꯅ ꯄꯥꯈꯠꯂꯛꯈꯤ꯫ ꯃꯍꯥꯛꯅ ꯎꯈꯤꯕ ꯁꯛꯇꯝꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯇꯝꯂꯤ꯫ ꯑꯗꯨꯒ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯄ ꯑꯃꯗꯤ ꯑꯩꯒ ꯅꯝꯅꯕꯗ ꯑꯩꯅ ꯁꯣꯛꯍꯧꯔꯤꯕꯅꯤ ꯃꯁꯤꯅ ꯂꯥꯏꯖꯧꯔꯒ ꯑꯩꯁꯦ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯁꯤꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯦꯔꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯒꯤ ꯅꯨꯄꯤꯅ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏꯁꯦ ꯈꯨꯔꯨ ꯀꯥꯡ ꯀꯥꯏꯔꯒꯕꯨ ꯃꯤ ꯁꯤ ꯍꯥꯏꯕꯔꯣ ꯁꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏ ꯐꯈ꯭ꯔꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯕꯤꯛꯁꯅꯥ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯊꯥꯗꯣꯛꯈꯤꯕ ꯂꯥꯏꯃꯨ ꯑꯗꯣ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯨ ꯑꯗꯨꯅ ꯑꯕꯤꯛꯁꯅꯥꯗ ꯅꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯂꯝꯕꯅꯤ꯫ ꯃꯈꯣꯏ ꯍꯧꯖꯤꯛ
ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯈꯣꯏꯒꯤ ꯑꯅꯥꯕꯗꯣ ꯍꯦꯟꯖꯤꯜꯂꯛꯄꯗꯒꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯑꯕꯦꯛꯁꯅꯥꯅ ꯈꯪꯂꯤ ꯃꯦꯔꯥꯗꯨ ꯀꯔꯤꯒꯨꯝꯕ ꯑꯁꯣꯛ ꯑꯄꯟ ꯈꯔ ꯁꯣꯏꯗꯅꯔꯝꯂꯒꯅꯤ ꯑꯗꯨꯅꯅꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯈ꯭ꯔꯤꯕꯗꯨ ꯍꯧꯖꯤꯛ ꯒꯥꯔꯤ ꯊꯧꯈ꯭ꯔꯤꯕꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯕꯦꯛꯁꯅꯥ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯕꯦꯛꯁꯅꯥꯅ ꯂꯥꯏꯃꯨ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯥꯕ ꯆꯥꯛꯊꯥꯛ ꯄꯤꯔꯕ ꯃꯇꯨꯡꯗ ꯍꯜꯍꯟꯈ꯭ꯔꯤ ꯑꯕꯦꯛꯁꯅꯥ ꯃꯍꯥꯛꯀꯤ ꯏꯃꯨꯡꯂꯣꯝꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯣꯃꯣꯟ ꯆꯪꯂꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤ ꯁꯣꯝꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯦꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯦꯔꯥꯁꯨ ꯑꯣꯄꯔꯦꯁꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔꯗ ꯄꯨꯁꯤꯟꯈ꯭ꯔꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯦꯔꯥꯗꯣ ꯑꯣꯄꯔꯦꯁꯟ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯏꯟꯊꯣꯔꯛꯈꯤ ꯃꯦꯔꯥꯒꯤ ꯃꯈꯣꯡ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯈꯨꯔꯨ ꯀꯥꯡ ꯀꯥꯏꯈꯤꯕꯅ ꯌꯣꯠ ꯐꯨꯝꯗꯨꯅ ꯊꯝꯂꯕꯅꯤ ꯃꯈꯣꯡꯗꯣ ꯍꯧꯖꯤꯛꯇꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯌꯥꯈꯤꯔꯣꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯤ ꯌꯣꯠ ꯐꯨꯝꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯃꯦꯔꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯣ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯤ ꯑꯗꯨꯕꯨ ꯗꯣꯛꯇꯔꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯃꯁꯤꯗꯤ ꯑꯩꯈꯣꯏꯅ ꯑꯅꯥꯕꯁꯤ ꯐꯔꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯅꯕꯁꯨ ꯀꯥꯏꯗꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯦꯔꯥ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯇꯝ ꯈꯔ ꯂꯩꯕꯗ ꯇꯥꯔꯤ ꯏꯊꯥ ꯊꯥꯖꯗꯅ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯑꯗꯨꯅ ꯑꯗꯨꯛ ꯊꯤꯅ ꯁꯣꯛꯂꯝꯕ ꯑꯗꯨꯗ ꯃꯦꯔꯥꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕ ꯍꯥꯏꯐꯝ ꯈꯪꯗꯦ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯧꯔꯛꯂꯤꯕꯗꯨ ꯀꯅꯥꯅꯅꯣ ꯀꯔꯤꯅꯣ ꯂꯥꯏꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯃꯤꯅ ꯇꯧꯔꯛꯂꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ ꯃꯁꯤꯗꯒꯤꯗꯤ ꯃꯦꯔꯥꯅ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯗꯨꯅ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯣ ꯐꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯗꯤ ꯃꯉꯣꯟꯗ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯅꯕꯒꯤꯗꯃꯛꯇ ꯑꯃꯥꯏꯕ ꯑꯃ ꯀꯧꯅꯕꯒꯤ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯍꯥꯏꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯑꯩꯈꯣꯏꯅ ꯌꯨꯝꯗ ꯍꯟꯗꯨꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯥꯏꯕꯗꯨ ꯀꯧꯁꯤ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯑꯃꯥꯏꯕ ꯀꯧꯔꯒ ꯀꯔꯤꯁꯨ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯅꯪꯒꯤ ꯅꯁꯥꯗ ꯂꯥꯏꯇꯤꯟ ꯐꯠꯇꯕ ꯌꯦꯠꯂꯝꯂꯦ ꯍꯥꯏꯗꯨꯅ ꯈꯜꯂꯁꯤ ꯃꯐꯝ ꯑꯁꯤꯗ ꯆꯥꯕꯥꯟ ꯊꯥꯕ ꯈꯌꯣꯝ ꯂꯥꯛꯄ ꯍꯩꯔꯨꯛ ꯄꯥꯅ ꯇꯥꯡꯒ ꯀꯠꯊꯣꯛꯇꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯌꯥꯒꯗꯧꯔꯤꯕꯔꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯦꯔꯥꯅ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯒ ꯑꯣꯏꯅ ꯐꯖꯅ ꯇꯧꯁꯤ ꯁꯤꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗ ꯃꯦꯔꯥꯒꯤ ꯅꯨꯄꯤꯅ ꯍꯣꯏ ꯑꯗꯨꯃꯛꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯂꯥꯏ ꯅꯝꯗꯨꯅ ꯍꯣꯔꯦꯟ ꯑꯍꯤꯡ ꯑꯁꯤ ꯑꯩꯁꯦ ꯀꯔꯤꯒꯨꯝꯕ ꯍꯠꯂꯝꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯛ ꯌꯨꯝꯗ ꯌꯧꯔꯛꯑꯀꯥꯟꯗ ꯃꯥꯏꯕꯗꯣ ꯌꯦꯡꯉꯨꯀꯣ ꯍꯥꯏꯗꯨꯅ ꯃꯦꯔꯥꯗꯣ ꯁꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯒꯤ ꯅꯨꯄꯤꯅ ꯐꯔꯦꯅꯦ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯅ ꯅꯪꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯂꯕꯗꯤ ꯅꯍꯥꯛꯄꯨ ꯀꯅꯥꯅ ꯁꯦꯟꯅꯒꯅꯤ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯑꯗꯨꯗ ꯃꯦꯔꯥꯅ ꯑꯗꯨꯒꯤꯗꯃꯛꯇ ꯊꯣꯏꯅ ꯈꯜꯂꯨꯅꯨ ꯑꯩ ꯊꯣꯛꯄ ꯑꯗꯨꯃꯛ ꯂꯩꯕ ꯉꯝꯒꯅꯤ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯍꯥꯏꯗꯨꯅ ꯃꯦꯔꯥꯒꯤ ꯅꯨꯄꯤꯗꯣ ꯑꯃꯥꯏꯕ ꯑꯃꯕꯨ ꯀꯧꯔꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯦꯔꯥꯗꯣ ꯍꯧꯖꯤꯛꯇꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯗ ꯃꯇꯣꯝꯇ ꯂꯩꯍꯧꯈꯤ ꯁꯦꯕꯥ ꯁꯦꯕꯤ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯉꯥꯏꯅ ꯂꯩꯔꯝꯕꯗꯒꯤ ꯃꯍꯥꯛ ꯇꯞꯅ ꯍꯤꯞꯊꯔꯨꯔꯤ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯍꯤꯞꯊꯔꯛꯄ ꯍꯥꯏꯕꯗꯤ ꯎꯏꯊꯔꯛꯄ ꯇꯨꯝꯊꯔꯛꯄ ꯑꯗꯨꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯔꯥꯒꯤ ꯃꯈꯣꯡ ꯑꯁꯣꯛꯄꯗꯨꯗ ꯀꯔꯤꯒꯨꯝꯕ ꯑꯃꯅ ꯅꯟꯊꯔꯛꯄꯒꯨꯝ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯕꯗꯤ ꯃꯤ ꯑꯃꯅ ꯐꯝꯊꯔꯛꯄꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯀꯟꯅ ꯅꯟꯊꯔꯛꯈꯤ ꯑꯗꯨꯝꯕ ꯇꯧꯔꯛꯄꯗꯨꯗ ꯃꯦꯔꯥꯗꯣ ꯅꯥꯃꯟꯈ꯭ꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯒ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯄꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯃꯍꯥꯛꯀꯤ ꯊꯣꯡ ꯑꯗꯨꯕꯨꯗꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯕ ꯇꯧꯔꯛꯄꯗꯨꯗ ꯃꯦꯔꯥ ꯀꯟꯅ ꯂꯥꯎꯔꯤ ꯃꯦꯔꯥꯅ ꯑꯗꯨꯝꯅ ꯀꯟꯅ ꯂꯥꯎꯕꯗꯨꯗ ꯅꯔꯁꯁꯤꯡ ꯄꯥꯈꯠꯇꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯕꯨꯠ ꯑꯃꯅ ꯐꯝꯊꯔꯒ ꯂꯩꯔꯝꯃꯤ ꯕꯨꯠꯇꯣ ꯑꯩꯅ ꯂꯥꯎꯕꯗꯒꯤ ꯆꯦꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕ ꯆꯪꯉꯛꯂꯤꯕ ꯅꯔꯁꯁꯤꯡ ꯗꯣꯛꯇꯔꯁꯤꯡ ꯑꯗꯨꯅ ꯍꯣꯏ ꯐꯔꯦ ꯍꯟꯗꯛꯃꯨꯛꯇꯤ ꯂꯥꯛꯂꯕꯗꯤ ꯑꯩꯈꯣꯏꯗ ꯄꯥꯎ ꯄꯤꯔꯛꯎ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯔꯥꯅ ꯑꯩꯁꯤ ꯃꯣꯏꯅ ꯑꯉꯥꯎꯕ ꯇꯥꯍꯜꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯇꯝ ꯑꯗꯨꯗ ꯅꯔꯁ ꯑꯃꯅꯗꯤ ꯗꯣꯛꯇꯔ ꯃꯥꯒꯤꯁꯦ ꯃꯇꯣꯝꯇ ꯂꯩꯕꯁꯤꯗ ꯋꯥꯈꯜꯁꯦ ꯄꯪꯈꯟꯗ ꯈꯟꯖꯤꯜꯂꯛꯄ ꯃꯥꯜꯂꯤ ꯃꯃꯥꯡꯊꯛꯇꯁꯨ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯁꯣꯛꯈ꯭ꯔꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯂꯥꯏ ꯑꯃꯒ ꯃꯍꯥꯛꯀ ꯅꯝꯅꯕꯗꯒꯤ ꯂꯥꯏ ꯑꯗꯨꯅ ꯉꯝꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯊꯨꯗꯦꯛꯂꯝꯕꯅꯤ ꯑꯗꯨꯗꯒꯤꯅꯤ ꯃꯍꯥꯛꯀꯤ ꯃꯈꯣꯡ ꯁꯣꯛꯂꯤꯕꯁꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯗ ꯇꯠꯇꯅ ꯋꯥꯔꯤ ꯁꯥꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔꯗ ꯇꯝꯂꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯗꯣꯛꯇꯔꯅ ꯍꯣꯏꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏꯁꯦ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯐꯥꯎ ꯌꯦꯡꯈꯤꯁꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛ ꯍꯟꯗꯛꯃꯨꯛꯀ ꯂꯧꯔꯛꯂꯕꯗꯤ ꯑꯇꯣꯞꯄ ꯃꯌꯥꯝ ꯂꯩꯅꯔꯤꯕ ꯑꯗꯣꯝꯗ ꯑꯣꯏꯅ ꯄꯨꯊꯣꯛꯂꯁꯤ ꯑꯩꯅꯗꯤ ꯃꯍꯥꯛ ꯉꯁꯤ ꯅꯣꯡꯃꯇꯪ ꯑꯁꯤꯗ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯗ ꯇ꯭ꯔꯤꯠꯃꯦꯟ ꯄꯤꯗꯨꯅ ꯊꯝꯅꯤꯡꯕꯅꯤ
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯈꯣꯡ ꯇꯧꯔꯒꯅ ꯀꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗꯒꯤ ꯍꯥꯏꯕꯗꯤ ꯋꯥꯠꯇꯒꯤ ꯑꯣꯏꯅ ꯃꯍꯥꯛꯁꯦ ꯊꯝꯕ ꯍꯥꯏꯗꯨꯅꯤ꯫ ꯐꯔꯦ ꯐꯔꯦ ꯍꯧꯖꯤꯛꯀꯤꯗꯤ ꯑꯩ ꯄꯣꯊꯥꯍꯜꯂꯁꯅꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡꯗꯣ ꯆꯠꯊꯣꯛꯈ꯭ꯔꯤ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ ꯑꯃꯗꯤ ꯅꯔꯁꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯆꯠꯈꯤꯕꯒ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯦꯔꯥ ꯃꯁꯥꯗꯣ ꯌꯥꯝꯅ ꯀꯟꯅ ꯐ꯭ꯔꯤꯡ ꯐ꯭ꯔꯤꯡ ꯆꯣꯡꯗꯨꯅ ꯊꯦꯛꯂꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫